ngasi May gi tang nipan Manipur da phongkiba maroi bache phongsingdagi machang oiba pau khara lokhatjaraga mayam da paudamjari ahanbada maroi ba pau Churachandpur district ta tang taba lehnana ba hotnari state asigi fibam makha tana fagatlkli Governor na Kuldeep Singh amasung Ashutosh Sinha ga state ki fibam khannakhre High Court ki order gi mayokta SC da appeal tawkhre Hojik makha taba pau sandongna tahanjari Churachandpur district ta tang taba lehnana ba hotnari Churachandpur district tang taba lehnana ba district administration na kan hotnari district asigi manungda chaurangna miyoi lising taret lom district administration na athubada relief center sing da puthorokibagi manungda miyoi lising amaga changwa romdi hanana asoyangam yaudana chathankhre hojik mini secretariat amasung district asigi atopa mafam mari da leiba relief center sing da miyoi lising manga ga chamwa rom leiriba aruba tanfam asida district asida leiriba temporary relief camp sing da thamliba miyoi sing da tangai phadaba polam sing phanganana ba district administration na pung kunmari cham chupna thabak tauri relief camp sing da chinjak ising haksel amasung sanitation gi khudongchaba sing pinana ba makhata na leptan thabak paikhatli district asigi miyam amasung maruiba infrastructure sing ngak senana ba matik chaba security thamli Deputy Commissioner na district asida leiriba force purna makal leptana mateng pinaduna thabak tauri amasung civil supply sing amasung tangai phadaba polam sing niyamda marang kaina yohananaba akhanaba thabak lokhatle pau phaunaba watpa thokhandaba amasung makhal khudingmakki law and order gi issue lehendanaba district asida leiba civil society organization sing purnamak konsenduna district administration na civil society organization sing ga leptana pau phaunari chana thaknaba amasung atopa tangai phadaba polam sing phanghanbagi mathakta oiriba fibam asi laksinanaba district administration na hotnaba yaba punamak hotnari district administration na leptana honarakpana maram oiduna law and order hojik santi oiri amasung haukiba pung kunmari gi santi da akaiba pirakpagi report amatta leite miyamda mateng pangnaba khongthang ama oina curfew gi matam ayuk pung 3 tagi 10 phawba punna pung 3 komthokhi miyamda thajaba lehnanaba lokhatpa thorang ama oina deputy commissioner Sharat Arozuna Luchingba district administration amasung district police kaloinana security forcing na ngasi Churachandpur town gi akoibada khongna flag march ama chatkhre district asida paikhaliba thabak thoram sing yengsinanaba Manipur government gi commissioner Pradeep Jha amasung IGP Kabib ke haukiba me mari dagi district asida leirakli state asigi fibam makhata na fagatlkli khudong thiningai oiba mafam singda army Assam Rifles Central Armed Police Forces CFPF amasung state force sing hena thamba area domination gi thabak sing paikhatpa amasung section thorang sing lokhatpadagi state asigi fibam makhata na fagatlkli haina chief minister gi secretariat ki cherol amana phongdorokli khudong chadaba mayokna ba kohanana ba imphal gi all secretariat common helpline desk am hangdokle masigi contact number singna 700-570-6576 aduga atopamna 9862064020 atopamna 700-547-5374 atopamna 700-5257760 district administration singna matam kaktana thamlamba curfew du me nipan da matam khara komthokre hayeng curfew komthokliba matam singdi Imphal East amasung Imphal West ki oina ayuk pung 5 dagi pung 9 phawba Thawbal Kangpokpi amasung Kakching gi oina nungthil pung 1 dagi pung 3 phawba Jiribam gi oina ayuk pung 5 dagi pung 10 phawba Bishnupur gi oina ayuk pung 9 dagi pung 10 phawba Ferzol gi oina ayuk pung 6 dagi nungthil pung 6 phawba Chandel gi oina ayuk pung 6 dagi 10 phawba amasung nungthil pung 1 dagi pung 3 phawba amasung Churachandpur amasung Tengnopal gi oina ayuk pung 8 dagi pung 10 phawba ni hairi state asigi mapam punamakta masa masagi yum yawnanaba hotnariba sokhalaba miyosing asoyangam yaudana chathananaba su government hotnari sokhalaba miyosing amasung imung singda leifam chapam amasung chana thaknaba pinaba sokhalaba district singda relief camp singsu hangdokli awaba tarba miyosingda khwaidagi phaba care pinaba government hotnari hingsa asi thengnanaba amasung state asida leiriba umkhatnaba asi check tawnana government chapchaba phirep lei amasung niyamna makhata na hingsa thohanba yaba aranba amasung bias oiba pausing social media platform sing da natraga mobile phone message sing ki khuthang da sandok pidana basu appeal tarakli Governor na Kuldeep Singh amasung Ashutosh Sinha ga state ki fibam khannakhre
State asida hojik oiriba tangdu leitadaba fibam asigi matangda Manipur gi Governor Miss Anusuya Uikena Manipur government security advisor oiriba Kuldeep Singh IPS retire amasung ADGP overall operation commander Ashutosh Sinha IPS kaloinana mifam ama pangthoktuna kupna khannakhre meeting adu awang thaki police officer ani sina thajadaba laibak thiba thodok sing ase loisanana ba mamal yamlaba suggestion sing phongdokki Governor nasu meeting aduda santi oina wari sanabagi kuthangda problem asi yasinana ba poroktuna loisanana ba samaj ki section kudimakta mangna hanana thamkhre haina phongdokki asigumlaba luraba tanpham asida mamal yamlaba punsi amasung lanthum sing kanana ba security force sing chokthaba naidana honariba singbu governor na thagatki tongan tongan ba relief camp sing da leiriba miyoi sing makoi makoi gi jaga sing da soengam yaudana thakinaba अथुबद थबक पांगथोकनबसु मखा ताना गवर्नर सजेशन पिखिबदा सिक्योरिटी एडवाइजर अमसुंग ऑपरेशनल कमांडर अनिमंगने याखी लम असिगी अखंग हाइसिंग होनरिबसिंग असिगी खुथांगदा इशू असि लोशन मंगमगनी अमसुंग स्टेट असिदा थुब मतमदा शांति अमसुंग इंगतम पहजलकनी हाबगी थाजबसु गवर्नर थमखे हाई कोर्ट की ऑर्डर की मायोक्ता एस सिदा अपील तौखरे मितई मैतईबु शेड्यूल ट्राइब स्टेट्स पिनबगा Mari Lainana High Court of Manipur na pikiba order singna duna Manipur Legislative Assembly gi Hill Areas Committee HAC gi Chairman Dinganglung Gangmaina Supreme Court ta appeal tawkhre Scheduled Tribes list ki damak tribe amabu recommend tawnaba state government ta direction piba si state ki jurisdiction manungda pura oina lai amasung High Court ki natte haina petition adu da palli BJP gi MLA ama oriba Gangmaina file tawba petition adu na hai pikiba order adu da Manipur da tangdu leitada ba thohanduna miyoi taramapan sikre petition aduna hai pikiba order aduna maram oiduna kanglop anigi marakta khannakhre amasung state asigi mafam kya da hingsa thokre masina maram oiduna hojik phawda tribal miyoi taramapan sikre state asigi mafam kya blockade tawkhre internet pura oina thingkhre amasung miyoi kya punsi mangba kya kiba leire Manipur High Court ki acting Chief Justice M.V. Muralidharan ki single bench amana pikiba order da maitai community bu scheduled tribe list da yahonanaba khannaba state ta khanghanki petition adun hai maitai community asi tribe amanate amasung tribe oina masak khangki basu laikide tasengnamak makhoi gi marakta gi khara SC OBC da yawrbasu makhoi yamna chokhatlaba community amani haina petition aduna palli petition adun hai High Court na masigi warep aduda aranba ahum tawi ahanba aranbana maitai community bu scheduled tribe ama oina presidential list da yahonanaba central government ta recommendation ama tawnaba state ta direction piba ani suba ranbana maitai sing ST da yahonanabagi issue adu chahi tararom panduna leirai haina wairoshin loba ahum suba ranbana maitai sing tribe sing ni haina wairoshin pibani this aduna panmagi matungina maitai community bu scheduled tribe list ta chalhananaba state government ge recommendation amata central government ta panduna leite hairi ahanbada mitai sing oblig maitai sing assist tribe oi amasung ani subada makoi scheduled tribe sing list yaufam thoi haina state convinced tawdriba phawdi maitai sing oblig maitai sing pisalakpa representation khara Manipur gi state na phanglamba yai haiba khaktana state na khudingmak tawgadabni haiba leite haina petition aduna makha tari petition aduna makha taraduna hai maitai sing tribe ni amasung makoi scheduled tribe list sananabagi constitution gi mathau taba sing du satisfy oi haina state ki maikaida satisfaction leitrabadi haksin ba oidaba representation sing da state na thabuk tawgadaba natte direction sing piba tarabasu HAC da notice pidana amasung HAC gi watadana pifam thokte haina petition aduna roibida palli ngasi gi oinadi matang sida paw sandok sabolo simjare